Asian Highway number 1 gi Tumuyon Khullen dagi Tumnopokpi PHAOBAGI Lambi Asi mari LEINABA singna Athuba Matam Da Shemdrabadi Democratic OIBA Khongjang Changshillagani HAINA Joint Action Committee Against the Diversion of Trans-Asian Highway 1 from Tumuyon Khullen to Tumnopokpi na KHANG-HALLAKLI Hiramasiga mari LEINANA JAC asina Thadorokpa Jerolaman Hai Asian Highway number 1 Sembagi Matangda mari LEINABA singna Tumina Leisiliba Asi Yamna Ningba Kainingaini Hiramasigi Matangda JSC ga mari LEINABA DC ga kumja lisingani kunmathoigi February mapanda Memorandum of Understanding ama khujek pina khrabani adubu hojik fawba lambi sembagi thabak pangthokpa ngamdana leiri highway sembagi thabak asi Manipur leingak NHIDCL amadi District Administration na Athuba Matamda paikhatpiu Tumuyon Khullen dagi Tumnopokpi fawbagi manungda leiriba village chief singna lambi sembagi thabak asida mapung fana saugali haina No objection certificate fawba khujek pikrabani highway sembagi thabak asi Athuba Matamda paikhataba tarabadi democratic oiba miyamgi khongjang Changshillagani masida thorakpa afafadagi tekchak khudingmak state lengak amadi mari LEINABA singna pugadabani haina cherol asina makhatari